Lakhipur online putok saba me gitang tarataro irai numit ki Khomjinba Pao tabirase. Ahan bada marui Pao. Numit taramathoi ni gi tiranga jatra gi thoram sing Barak Tampak ki mapam dasu paksana pangthok nare. Ajay Kumar bu UPSC gi anoba chairman oina hapkhre. Lanjena raklaba mahiroi sing dagi makhalamati fee lobidanaba school authority sing da maisun appeal torakle. Bharat na Global Times Jinhua TRT na chingba X account sing things in kre. US President Donald Trump na Apple ki CEO da Bharat da Apple ki putok pagi mahota America da na hena putok na bahai kre. Amasung jiribam da chathaki ba kang tournament ki aroba league match da YLCA na cachar kangkut pumai thian kre. Hauzik mapungoi ba pau tabirase. Bharat ki security ki damak lanmi sing na kathokiba amasung masida thawai katkraba singi maphamda ikai khomna bautuna leibak sinba thungna chathariba numit 13 ni gi tiranga chatra ki thorom sing makha chathari. Pakistan ki mayokta operation sindur mai pakibagi matangda lanmi sing na utkiba thaunabu miyam da khanghananaba BJP Cachar Jila Committee ki miyoi sing tongan buluk ki miyoi sing punna ngarang silchar da tiranga jatra pangthokre. Kongseda singarang nungthil Jila Sports Association ki loisang dagi hauduna silchar sar koina chatke. Kongsada sida Barak Tampak ki chakothorangi mantri Sri Kaushik Rai, MLA Dipayam Chakrabarti, Jila ki DC Mridul Yadav, Police Super Numal Mahatana chingba masaknai ba miyoi kyana tharoma sida saruk jake. Sri Bhumi Jila da sungarang Bharatiya Janata Party ki Patarkandi Mandal amasung Luar Poa Mandal na punduna ngarang Jila sida tiranga jatra pangthoke. Defense Secretary Oiramba Dr. Ajay Kumar bu Union Public Service Commission UPSC gi anoba chairman oina khankre. Ajay Kumar na mamangi chairman Priti Sudan gi mapam sinkre panbayai. Priti Sudan gi mahaki thabak matam April gi tangkun mapan da loikibani. Sri Ajay Kumar lising maga chamapan marphumanga batch ki Kerala Kadar gi IAS officer ne amasung mahagasi Bharat Sarkar ki tongan ba maroi ba thaudang sing paikrabani. Panbayai Bharat ki khwaidagi maroi ba recruitment agency ki manungda ama oiriba UPSC na Kendra Sarkar gi civil services singi tamak changyeng pangthokduna lagle. Pirasi Mangal Mahiroi Singda Hairiba Academic Campaign Asigi Makada Manaba Kunai ama semnabagi pandamda government amadi private institution sing jingsilagani haina Manipuri Youth and Students Union Maisuki Cherolamada Fongdoragli Haukiba Lisinganiga Kunhumdoi Megi Tang Ahumdagi Oiragliba Manipur da tangdu laita da pipa masina maram oiduna mayum makai mai thadok pikraba lanjana raktuna relief camp sing da changjapam lauduna lairiba imung kaya gi mahiroi sing tongan ba mahiloi sang kaya na lemna mai tamhan bagi thorang paikalabasu mahiloi sang khara amanadi phi thi da bayaroi haibagi wafam amadi mahiroi sing dagi admission fee launa ba hona bagi thawang asi makhata na tobidana ba Manipur gi naha amadi mahiroi sing apun balup ama oiriba Manipur Youths and Students Union Maisuna Marilainaba School Authority singi mapamda haijarakle. Masagi pongnapam lamdamda nungayai phana araiba set chaduna hingbagi mahau khangna laijaramba singna lanjena raktuna relief camp singda lairiba imung kaya gi mahiroi singdagi admission fee natraga monthly fee lawba haibasi miyoiba khunai amagi chatna lonchat ki wangmadani maramasina Pirasi Mangal mahiroi singda hairiba academic campaign asigi makhada Manaba Kunai ama semnabagi wakhalonda government amadi private institution singda maisuna mideng changlagani masida miyam amadi mahiloisang singna mateng pangbinaba lubasigi president wahengbam tanuchanuna khudek piduna thadorok pacherol amada appeal tawrakle. Manaba Kunai ama semnaba aikoi punna mateng tawsinduna lairik mapung phana tamansi laingaki school sing amadi khara phaba private institution singdasu leita lairaba kana laijatraba amadi relief camp singda leiriba mahiroi singidamak sit khara khakpiduna makhoibu lemna mahi tamba phanganbinaba amadi relief camp ta leiriba mahiroi singda admission ki kudong chaba phanganbinaba maisuna school authority singda appeal tawrakle. Loinana Education Department amadi Marilainaba authority singasu relief camp ta leiriba mahiroi singda award apajeng sinbinaba maisu ki cherola seda makha tarakle.
भारत लेंगाकना चाइना की ग्लोबल टाइम्स अमसुंग जिनहुआ मीडिया आउटलेट सिंग अमदी तुर्की की TRT वर्ल्ड की एक्स अकाउंट सिंग ब्लॉक तौसिनख्रे मसी मखोइना पाकिस्तान बु सौकलतुना अरानबा पाव संतोकी हाइबगी मरमदगी लौकलखिबनी भारत नेशनल सिक्योरिटी अमसुंग मियाम की मरक्ता लाना पाव संतोकपबु थिंगनबगी दमक असिगुम खोंथांग असि पाइखतुना लाकली हाइरिबा अकाउंट सिंग असिना मतम कया की ममांगदगी भारत की मतंगदा चुमदबा पाव कया फोंगदुना लाकपनी हाइना पाव असिना मखा तारे भारत की गाक्सिल मंत्री श्री राजनाथ सिंह ना पाकिस्तान की न्यूक्लियर खुलाई सिंह असी मालेम की ठाकता लेबा एजेंसी अमना मरोइना इंटरनेशनल एटॉमिक एनर्जी एजेंसी ना येंगसिनबिनबा फोंदोखरे महाकना हाई पाकिस्तान ना तौरिबा मौंग असी येंगलगा मखोई की न्यूक्लियर खुलाई सिंह सिक्योर ओइदबा याई गाक्सिल मंत्री ना ngarang अहानबा ओइना जम्मू अमसुंग कश्मीर दा चटकिबा खोंगसता वाफम असी फोंदोखिबनी महाकना मखा तारादुना हाई पाकिस्तान की लेंगाक लोइसिंगना न्यूक्लियर खुलाई सिंह असिबु ब्लैकमेल तौनबा सिजनरपसु जाय अदुबु भारती मालेम की शांति अमसुंग सिक्योरिटी की तमक लेपली हाइना महाकना फोंदोखि अमेरिका की राष्ट्रपति डोनाल्ड ट्रंप ना एप्पल कंपनी की CEO टिम कुक की मफमदा भारत एप्पल की पोथोक पुथोकपा हंतहनबा अमसुंग मसिगी महुत्ता अमेरिका दना हेना पुथोकनबा हाइख्रे राष्ट्रपति ट्रंप ना कतार की दोहा शहर दंगरांग पांगथोकिबा ललोनीति की ओइबा वारी सानबा मदा वाफम असे फोंदोखिबनी एप्पल ना भारत आईफोन सानबा मैन्युफैक्चरिंग प्लान के लिंखनबगी थौरांग तौरिबा सिगी मतंगदा पल्लदुना भारत की महुत्ता अमेरिका दा ओइना पोथोक असी हेना पुथोकहनबा हाइखि भारत ना मालेम की ओइना मैन्युफैक्चरिंग हब अमा ओइरकनबा होनरिबा मतम असिदा ट्रंप की वाफम असिना करिगुंबा अकाइबा खरदी पीरबा याना लेरि YouTube na peak points haina mingthonba anoba ad system ama changeng tawri masigi system asina AI sizinaduna video singi manungda content ka chunaba mafam singda ad thamgadawri system asina Google gi Gemini AI sizinaduna video content sing adu check tawgani amasung jengliba miyoi adugi matungina ad sing adu thamduna viewer attention hena fangnaba honagadawri District Kang Association Jiribam na sinduna Dibong Kunogi Community Hall da Kangkutara na saruk jaduna sanariba ahanba Thingnam Paripuri and Ichilinau Ningsing Men's Kang Tournament Lisingani kunmanga gi ngarang sanakiba aroiba Group League match da YLCA na Kasar Kangkutpu Panjal Tramapan Tramanga da Maithian Kre match asida KH Basantana referee oiki aduga H Inau Pisak amadi A Ibotona scorer amadi recorder gi thodang lobiki टूर्नामेंट असिगी लाकलिबा मेगी तांग तरातरेट नुंथिल पुंग अमा ताबा मतमदा LEC बाबूपरागा MITL जिरिबामगा अहानबा सेमीफाइनल मैच सानगनी अनिसुबा सेमीफाइनल मैच ना मथंगी निमित मेगी तांग तरानिपान नुंथिल की पुंग अमा ताबा मतमदा SAYCA अमदी कसार कांकुट का सानगनी अदुगा अहुम सुबह पोजीशन की दमक मेगी तांग कुंदा सानगनी अमदी फाइनल मैच ना लाकलिबा मेगी तांग कुन माथोइदा सानरगनी Khomjinba Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science silchar amadi Gracewell Hospital Manipur silchar aina kusamnaduna Lingya Vidyapit University Faridabad ki makhada course si tambiba hore Healthcare ki field da skill development oiriba
medical laboratory technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chimbagi atenma matamgi oiba course singi tamaktasu admission haujare akupa maroli tamak Institute of Medical and Paramedical Science Ismail Market Central Road silchar da lengsinbirabu natraga mobile number 93957324456 da of Hongabiu Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba pau amukhanna numit 13 nigi tiranga jatra gi thoram sing Barak Tampak ki mapam dasu paksana pangthoknari Ajay Kumar bu UPSC ki anoba chairman oina hapkhre lanjena raklaba mahiroi singdagi makhalamati fee lobidanaba school authority singda maisun appeal torakle Bharat na Global Times Jinhua TRT na chingba X account sing thingjin kre US President Donald Trump na Apple ki CEO da Bharat ta Apple ki puthok pagi mahota America da na hena puthok na bahai kre amasung Jiribam da chathakiba kang tournament ki aroiba league match da YLCA na cachar kangkut pumai thian kre Lakhipur online YouTube channel gi pau sandok chaba nasigi oinadi matang asida loijare